ꯑꯍꯥꯟꯕꯃꯛꯇꯗ ꯏꯕꯥꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯕꯥꯅꯤꯅ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯊꯔꯣꯏꯒ ꯄꯣꯛꯀ ꯊꯣꯡꯕ ꯏꯟꯁꯥꯡꯅꯦꯕꯀꯣ ꯑꯩꯗꯣ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯁꯤ ꯆꯥꯗꯣꯏꯁꯦ ꯊꯔꯣꯏꯒ ꯄꯣꯛꯀ ꯊꯣꯡꯕꯁꯤ ꯂꯩꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤꯅ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯑꯂꯨꯒ ꯊꯕꯤ ꯈꯔ ꯂꯩꯔꯦ ꯑꯗꯒꯤ ꯇꯤꯜꯍꯧ ꯂꯩꯔꯦ ꯑꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯊꯣꯡꯕꯁꯤꯁꯨ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯃꯤꯟꯅꯔꯁꯤ ꯑꯗꯨꯝ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯀꯣ ꯑꯩꯅ ꯁꯤꯗ ꯊꯣꯛꯍꯜꯂꯛꯏꯕ ꯑꯩꯒꯤ ꯏꯆꯦꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝꯅ ꯆꯪꯂꯒ ꯑꯝꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣꯕꯀꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯗꯣ ꯃꯥꯒꯤ ꯏꯆꯦꯒꯤ ꯆꯦꯅꯦꯜꯁꯤꯗ 1K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯍꯜꯂꯁꯦꯕꯀꯣ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯑꯍꯜ ꯂꯃꯟ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯆꯪꯂꯒ ꯑꯝꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨꯀꯣ ꯃꯌꯥꯝꯕꯨ ꯅꯅꯥꯎꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯔꯁꯤ ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ ꯈꯪꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯈꯨꯠꯄꯨꯗꯤ ꯍꯥꯝꯂꯕꯅꯤ ꯈꯤꯇꯪꯒ ꯍꯥꯝꯈꯤꯒꯦ ꯑꯉꯥꯡꯗꯨ ꯎꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕꯀꯣ ꯃꯥ ꯍꯥꯟꯅ ꯆꯥꯛ ꯄꯤꯖꯊꯣꯛꯑꯒ ꯇꯨꯝꯍꯟꯈ꯭ꯔꯦ ꯑꯗꯨꯕꯨꯀꯣ ꯑꯁꯤ ꯀꯩꯅꯣꯁꯦ ꯑꯁꯤꯒꯤ ꯑꯣꯛꯁꯥꯁꯦ ꯃꯌꯥꯝ ꯉꯁꯤꯁꯦ ꯗꯨꯀꯥꯟ ꯊꯣꯡ ꯑꯅꯤꯃꯛ ꯂꯣꯟꯕꯀꯣ ꯑꯗꯨꯅ ꯂꯣꯟꯕꯅꯤꯅ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯔꯦꯕ ꯑꯃꯗ ꯍꯪꯉꯨꯀꯥꯟꯗ ꯀꯩꯅꯣꯗꯣ ꯌꯥꯝꯗꯕ ꯍꯥꯏꯇꯥꯔꯦ ꯀꯦꯞꯁꯨꯜꯗꯣ ꯌꯥꯝꯗꯦꯕ ꯊꯥꯗꯦ ꯍꯥꯏꯕ ꯀꯦꯞꯁꯨꯜꯁꯦ ꯌꯥꯝꯅ ꯍꯧꯔꯒꯦ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤꯁꯦ ꯃꯍꯥꯎ ꯌꯦꯡꯉꯒ ꯀꯃꯥꯏ ꯇꯧꯒꯦ ꯑꯩ ꯍꯥꯏꯔꯛꯀꯦ ꯃꯍꯥꯎꯗꯣ ꯍꯥꯎꯗꯤ ꯍꯥꯎꯋꯦꯕꯀꯣ ꯑꯣꯛꯀꯤ ꯃꯔꯦꯛ ꯊꯨꯡꯕꯗꯣ ꯊꯔꯣꯏꯅ ꯆꯨꯞꯈ꯭ꯔ ꯃꯥꯜꯂꯦꯕ ꯊꯔꯣꯏꯅ ꯆꯨꯞꯁꯤꯟꯈꯤꯕ ꯃꯥꯜꯂꯦꯕꯀꯣ ꯍꯥꯎꯕꯨꯗꯤ ꯍꯥꯎꯋꯦꯕꯀꯣ ꯁꯤꯅ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯑꯍꯥꯟꯕꯩ ꯇꯦꯁ ꯇꯧ ꯌꯦꯡꯒ ꯄꯤꯁꯁꯦ ꯄꯤꯛꯅ ꯁꯣꯏꯕꯅꯦ ꯆꯥꯎꯅ ꯁꯣꯏꯕꯗꯣ ꯃꯍꯥꯎ ꯈꯪꯗꯦꯕꯀꯣ ꯑꯗꯨꯅ ꯆꯥꯕꯗꯨꯕꯨꯗꯤ ꯐꯖꯕꯀꯣ ꯍꯥꯏꯗꯤ ꯃꯍꯥꯎꯗꯤ ꯈꯪꯗꯕ ꯁꯤꯅꯗꯤ ꯃꯍꯥꯎ ꯈꯪꯕ ꯍꯥꯎꯋꯦ ꯊꯔꯣꯏꯒꯤ ꯀꯩꯅꯣꯒꯤꯗꯨꯒ ꯂꯦꯊꯣꯛꯄ ꯍꯥꯏꯕꯗꯣ ꯂꯩꯔꯣꯏ ꯁꯤꯁꯦ ꯑꯩ ꯈꯪꯉꯦ ꯁꯨꯝ ꯆꯥꯔꯁꯨꯀꯣ ꯌꯥꯝ ꯆꯥꯔꯁꯨ ꯂꯦꯊꯣꯛꯄ ꯍꯥꯏꯕꯗꯣ ꯂꯩꯔꯣꯏꯕ ꯑꯗꯨ ꯆꯥꯔꯣ ꯍꯥꯎꯋꯦ ꯃꯌꯥꯝ ꯁꯤꯁꯦ ꯑꯗꯨꯝ ꯌꯥꯏ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯁꯣꯏꯕꯨꯝ ꯍꯥꯎꯋꯦ ꯁꯟꯒ ꯑꯣꯛꯀ ꯄꯨꯟꯅ ꯊꯣꯡꯕꯁꯨ ꯍꯥꯎꯋꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯆꯥꯗꯤ ꯆꯥꯗ꯭ꯔꯤ ꯅꯣꯡꯃ ꯆꯥꯁꯤꯀꯣ ꯃꯍꯥꯎꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯍꯥꯎꯋꯦ ꯍꯥꯏꯗꯣ ꯄꯤꯁꯁꯦ ꯁꯤꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯌꯥꯔꯦ ꯄꯤꯛꯅ ꯀꯛꯄꯅ ꯍꯥꯎꯋꯦꯕ ꯁꯤꯅ ꯍꯥꯎꯔꯦ ꯑꯩ ꯆꯥꯎꯅ ꯆꯥꯕꯗꯤ ꯏꯕꯥꯅꯤ ꯄꯪꯉꯅꯤ ꯍꯥꯎꯇ꯭ꯔꯦ ꯍꯥꯎꯕꯨꯗꯤ ꯍꯥꯎꯋꯦ ꯃꯅꯨꯡꯗ ꯆꯪꯗꯦꯕ ꯃꯅꯨꯡ ꯆꯪꯗꯕ ꯃꯥꯅ ꯄꯤꯛꯅ ꯀꯛꯄꯁꯦ ꯍꯥꯎꯋꯦ ꯍꯥꯎꯕ ꯌꯥꯏ ꯍꯥꯎꯋꯦꯀꯣ ꯑꯗꯨꯝ ꯍꯥꯎꯋꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯆꯥꯕꯤꯔꯒ ꯌꯦꯡꯉꯣꯕꯀꯣ ꯍꯥꯎꯋꯦ ꯁꯤꯁꯦ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯔꯦ
ꯑꯗꯨꯒ ꯁꯤꯒꯤ ꯁꯣꯏꯕꯨꯝꯁꯤꯁꯨ ꯍꯥꯞꯁꯦꯅ ꯈꯟꯕꯅꯦꯕꯀꯣ ꯑꯩꯅꯀꯣ ꯍꯥꯎꯒꯗ꯭ꯔꯅ ꯑꯗꯨ ꯃꯥꯅ ꯍꯥꯞꯄꯅꯨ ꯍꯥꯎꯗꯧ ꯃꯥꯟꯗꯦ ꯍꯥꯞꯇ꯭ꯔꯦ ꯑꯣꯛꯀ ꯁꯣꯏꯕꯨꯝꯒ ꯑꯣꯛꯀ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕꯁꯤꯁꯨ ꯀꯣ ꯍꯥꯎꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯁꯨ ꯑꯗꯨꯁꯨ ꯁꯤꯁꯨ ꯍꯥꯞꯁꯤꯔꯅ ꯈꯟꯕ ꯊꯔꯣꯏꯗꯗꯤ ꯈꯪꯗꯦꯕ ꯎꯝ ꯑꯗꯨꯒꯤꯅꯤꯗ ꯍꯥꯞꯄꯁꯨ ꯑꯗꯨꯝ ꯌꯥꯗꯧ ꯃꯥꯜꯂꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯑꯩ ꯁꯨꯝ ꯈꯟꯕꯗ ꯀꯦꯞꯁꯣꯟ ꯈꯔ ꯌꯥꯝꯕꯁꯤꯀꯣ ꯐꯒꯗꯕꯅꯤ ꯃꯥꯁꯤꯁꯨ ꯀꯦꯞꯁꯣꯟꯁꯨ ꯈꯔ ꯄꯥꯕ ꯃꯥꯒꯤꯁꯦ ꯅꯍꯥꯟ ꯏꯕꯥꯅꯤꯅ ꯂꯩꯕ ꯃꯐꯝꯗꯣ ꯑꯗꯨ ꯅꯠꯇ꯭ꯔꯥ ꯈꯪꯕ꯭ꯔꯥ ꯀꯣꯁꯃꯣꯗ ꯂꯩꯕ ꯗꯨꯀꯥꯟ ꯊꯤꯡꯕ ꯅꯍꯥꯟꯗꯣ ꯎꯝ ꯗꯨꯀꯥꯟ ꯊꯤꯡꯕ ꯗꯨꯀꯥꯟ ꯑꯩ ꯃꯊꯣꯡꯗꯣ ꯂꯩꯔꯝꯃꯦ ꯃꯣꯏ ꯑꯗꯨꯅ ꯍꯥꯎꯋꯦ ꯌꯥꯝꯅ ꯆꯥꯁꯤꯜꯂꯣ ꯉꯁꯤꯁꯦ ꯑꯝꯐꯥꯎ ꯌꯝꯗꯧ ꯃꯥꯟꯗꯦ ꯑꯩ ꯁꯨꯝ ꯈꯟꯕꯗ ꯈꯨꯍꯥꯎꯁꯤꯗꯤ ꯁꯟꯒꯁꯨ ꯍꯥꯎꯗꯧ ꯃꯥꯟꯗ꯭ꯔꯣ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯌꯦꯟꯒꯁꯨ ꯍꯥꯎꯋꯦ ꯍꯥꯏꯅ ꯊꯔꯣꯏꯁꯦ ꯁꯤꯗ ꯅ ꯏꯃꯥꯅ ꯍꯥꯏꯕ ꯏꯃꯥ ꯍꯥꯏꯕꯗꯤ ꯀꯔꯝꯕ ꯍꯧꯖꯤꯛꯀꯤ ꯏꯃꯥꯗꯣ ꯌꯨꯝꯒꯤꯔ ꯑꯥꯗꯒꯤꯔꯕ ꯁꯤꯒꯤ ꯌꯨꯝꯒꯤ ꯑꯆꯥꯕꯁꯤꯡꯅꯀꯣ ꯍꯥꯏ ꯍꯥꯎꯋꯦꯅ ꯌꯦꯟꯒꯁꯨ ꯆꯥꯏꯅꯀꯣ ꯊꯔꯣꯏꯗꯣ ꯄꯛꯇꯤ ꯂꯣꯏ ꯄꯛꯅꯗꯧ ꯃꯥꯜꯂꯦ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯔꯣꯏꯗꯣ ꯆꯥꯟꯅꯕꯗꯤ ꯑꯣꯛꯀ ꯆꯥꯟꯅꯅꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯂꯦꯊꯣꯛꯄ ꯁꯔꯨꯛ ꯍꯥꯏꯕꯗꯤ ꯌꯦꯟꯒꯤꯗꯤ ꯌꯦꯟ ꯍꯣꯏꯗꯤ ꯃꯣꯏ ꯂꯦꯊꯣꯛꯄ ꯂꯩꯇꯦꯅꯀꯣ ꯂꯩꯇꯦ ꯁꯟꯁꯥꯁꯨ ꯂꯩꯇꯦ ꯑꯣꯛꯇꯤ ꯂꯦꯛꯊꯣꯛꯄꯅꯤꯅ ꯆꯨꯞꯁꯤꯟꯕꯅꯤꯅ ꯍꯥꯎꯋꯦꯕ ꯑꯣꯛꯀ ꯁꯟꯒꯁꯨꯀꯣ ꯅꯣꯡꯃ ꯊꯣꯡ ꯆꯥ ꯌꯦꯡꯁꯤꯀꯣ ꯍꯥꯎꯕ꯭ꯔꯥ ꯑꯗꯨ ꯌꯦꯡꯁꯤ ꯍꯥꯎꯔꯦ ꯁꯤꯅ ꯑꯃꯨꯛ ꯍꯥꯎꯋꯦ ꯏꯔꯣꯟꯕꯁꯦ ꯉꯁꯥꯏ ꯇꯪꯕꯗ ꯌꯥꯝ ꯁꯥꯕ ꯃꯥꯟꯕꯅꯤ ꯁꯥꯗꯦ ꯁꯥꯗꯦꯀꯣ ꯌꯥꯝ ꯁꯥꯕ꯭ꯔꯅꯦ ꯂꯩ ꯌꯥꯝ ꯂꯩꯔꯦ ꯅꯪ ꯂꯩꯁꯥꯔꯤꯉꯩꯗ ꯁꯨꯡꯆꯥ ꯆꯥꯔꯛꯇꯕ꯭ꯔꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯊꯣꯡꯕ ꯑꯩꯁꯨ ꯊꯔꯣꯏꯒ ꯄꯨꯟꯁꯤꯒꯤ ꯑꯃ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯦ ꯑꯩꯁꯨ ꯉꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯁꯣꯏꯕꯨꯝꯒꯗꯤ ꯑꯗꯨꯝ ꯊꯣꯡꯉꯒ ꯆꯥꯏꯕꯀꯣ ꯑꯣꯛꯁꯦ ꯑꯗꯣ ꯊꯔꯣꯏꯒꯗꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯈꯪꯗꯕꯩꯅꯤꯗ ꯖꯥꯠ ꯖꯥꯠꯇꯤ ꯂꯩꯀꯣ ꯑꯗꯨꯝ ꯇꯤꯝꯕꯁꯤ ꯍꯥꯏꯅ ꯅ ꯇꯤꯝꯕꯁꯤ ꯃꯥ ꯑꯩꯗꯤ ꯌꯥꯏꯗ ꯆꯠꯊꯣꯛꯏꯗ ꯈꯪꯗꯦ ꯅꯨꯄꯤ ꯆꯥꯗꯕꯔꯣ ꯅꯪ ꯆꯥꯏꯗ ꯑꯁꯤꯗ ꯂꯩꯕ ꯂꯣꯏ ꯂꯣꯏꯈ꯭ꯔꯁꯨ
ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯁꯨ ꯍꯥꯎꯔꯦ 짜라 하고 그냥 콩 자징 하고 해 밥만 먹게 이리와 chào đi nó sợi bùn đó sợi bùn nó sợ 짜고 그냥 xa hay không hai chứ thùng gai nó cả 그래 봐 빼빼 라운딩 간 말이야 저희가 동만 간다 엇갈려 si sang si mày làm quá cần những gì hết hào ấy ở hiện bạn hảo mèo chậm ta thùng gặm ta xa biểu làm hảo ấy xa bấm mình chú lời là mình nè à cái bạn nhỉ là thay bấm tận mình à hào bên trái hiện còn hay đấy đi khỏi hay gì nó vẫn thật đẹp quá xem mèo hả không sao không sao lắm mà dạ chưa sao không sao mà đu thì sao cái mà chuông là sao khi một bàn như vậy anh là rách trâu á hảo kìa bàn giữa học thì hai bên nhất cho bà có đúng không tùng là nhà số các bạn con trai mèo đi con rồi như thế băng à đấy ốc xa xa gần đó quả ốc xa mà thân à thấy thằng là cái xin nó trộm thân ốc xa khắc tả cái thùng xa với băng nha bạn lê đến ngay đó cây gum cây bùn gum ba ăn cam gum ba thả cái xa cái dòng ốc xa đấy lê thuộc đến ngay đó quả thay đổi cho bao màไอ้จากเท่าไรภายในลองจะทำมันก็ก่อนอันนี้ทางตัวหายจากเขาได้เขาเรื่องที่ทางเช่เท่าไรจุ๊บอ่ะngay nhà mùng bang có cái gì ốc xa sẽ cha rồi là khăn cầm này bao co mà anh thổi đi cha bây giờ đấy mày ốc xa sẽ ai khi đâu anh em ạ ốc xa khi đâu nè đúng rồi chi nát từ bao co khơi gì ra ngay để thùng bơ có thùng mà lấyตะเกียมโตก็โตด้วยตะเกียบอีช่างจ้าประกันเนอะห้ามมันได้อีช่างไม่ยามอ่ะมาไม่ได้มากันได้ตะเกียมตกทกปะด้วยมาดูคุณชอบคุณเอาดิไม่เอาให้หน่อยคนยังไงกี่มาทำแล้วก็ถ้าเราจะไปซิ่งงานของเนี่ยยังเล่มากันนะการงานผมก็ชมเลยเจียงอย่างชูกับฮับประจัดเลยดูดิไม่เอาก็ว่าตัวก็เล่บาให้ดูชุดไอ้เล็กเต๋อก็กูเข้ามันเนี่ยไม่เอาดิก็หลุมกว่าคอยล้วนอะคอยล้วนได้กลุ่มหอยให้ก็หลุมกว่าเลยนะก็ลุ่มละมันนี่ไงเนาะก็ลุ่มก็ว่าชัวมันเนี่ยดูชัวกลุ่มหอยเนี่ยบ้าดูชัวจับมันได้ไหมนะจะเกมผมมันเนี่ยบ้าจับมันได้มันได้เลยดูชุดมีลายกันดูนี่มีกลุ่มให้ตรงงานเนี่ยทนเลยดูดิถ้าเราจะปิ๊กมันอะไรบ้านนี้คนละคนใช่ก่อนถ้าเราจะอะไรจะได้ระบบบ้านนี้คนตะเลยมีระบบอย่าไม่ให้บ้านนี้คนละใช่
그때 나도 ข้าวซุปโป้ข้าวโชยด้วย 짜라 해람네. เขาให้มาเขาคือว่าเขามันยังไงสิดีบ้านนี้เล่มดิเฮ้ชาชิงสิเด้ เขาเลยทุกคนมาทำเล่าอย่างนี้ใช่จุ๊บใช่เหรอนะจ๊ะถ้ามันทารอยด้วยหาเรื่องจุ๊บป่ะจ้าก็ก่อนจ้าดูกันซิมาต้งเขาทำหมดดูกันจ้ากับจ้าน่ะบ้างทารอยใช่ไม่ย่างเขากังเนี่ยก็ไม่ย่างเขากังมันทารอยใช่ไหมอ่ะ 어디서 먹고 갈래 봐. 그래서ทารอยจีเรียนส่งแล้วไม่อยากอย่างนี้วันนี้งานงี้ดอกเข้ามาปิกตรูปิกกูบอกคนเลยอย่างตัว 그래. ยังนั่งคนบ่อยแล้วเนี่ย 난거 뭐였냐? ไอ้คนเดียวไอ้ปิกกูที่คนเดียว 와야 짜라가 우우를 이제 좀 콜라봐. 삐에서 야무 짜라 마 파나. แต่นั่งทับบีจะเราอันนี้อันนี้เราก็มาที่จะรวยแล้วคือมาทำตามผมน้องสิจะตายิงบ่อยยังคันเราไอ้จ้าอย่างไรละ 짜라. ป้ามาคันเรานั่นแหละไอ้เนี่ยเราเคยนั่งจ้าผังเลย好嘞好嘞框才真好诶咩 알로. ของมันจะนะ框才真好框嘅 하오만 그게. ที่ที่ว้าวจ่าพงังยิ่งดิ 하오만 거. ไม่นะชิดนั่นอ่ะเพียงกับเจ้าก็ 야, 알로 저문 살래 봐. จ้างกำลัง 차. มลกทาบแล้วเนี่ยทาได้ใกล้ดีเนาะทาจ้ะ 가져 봐. บางคนไม่รู้ชุดนั้นอ่ะมาให้ดีแล้วเนี่ยความประหยัดเลย 어디 가라. 무슨 뭐라. ในที่ยื้อไว้ยื้อได้กับเช้าไว้ยังเยอะเขามันเมื่อกี้ก็ 러신 먹어. เราคือมาทุกถูกแล้วเนี่ย 할아버도 봐. 하지 많이 러신 거지. 나는 러신 거지. 할아버도. 러신들이 더와이 좀 와줘 봐. 이거 야. 저기 보면 그 땅내 걸 내면 그냥 땅내다. มันเนี่ยชิดนั้นอ่ะเพลงเอากันเลย 저기 보면 빰내 맛. เนาะ 저기 보면 서울이 다로아. 많아 빰. ไอ้ปามใช่มาปามที่ชิงยูเลยได้ยังไงมันจะไอ้ที่ชิงยูปามเด้ชันชิงยูกุมบ้าโอ้ยได้ยังเย็นกุมบ้าเย็นชิงยูกุมบ้าโอ้ยได้ยัง 샤 신주지 야이바.
ชาอย่างปลาเมื่อกี้ anh ngày cái đồ chứ anh xin âm mà phô thắt đồ qua này nè ให้ไทย ngày thay à hôm bữa cái răng thay âm mày bảo qua cái chỗ tất thắt gì thì giống đó mày ăn cái gì mục bang gì đi pra best ta đấy hệ ban ní nè co คันจะยำนุ่งไงปะจ้าบอกเองรวยมันนี่ก็อัมพอเล่มพันเหลี่ยมนี่ว่าคันตัวนุ่งไงไหวตาย mày ăn cái gì mục bang gì đi à đúng cái mặt tích hào cái đấy pok cái thằng cái thong bao nhiêu co à đúng cái mặt tích hào ra cái ban ní nè body vào tay chào phong năng để hai ta đấy co hào mình bao nhiêu aduna mayam video se swai matang se loisin number toroge kari gumba ibani gi video sida soi ki balang ki bayaw su khuding ma ahal man isin naw mayam na ko la apang ban naw ani ni khala ngak piyo adu oi ta de mayam video se swai matang loisin number toroge mathang gi video da mu thenar si sin naw mayam ngasi gi oi de kaina ya thang ni jari bye 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 bye